ꯊꯣꯛꯅ ꯆꯥꯏꯔꯝꯕ ꯊꯣꯛꯄ ꯑꯗꯒꯤ ꯃꯌꯥꯝ ꯂꯣꯏꯁꯟꯖꯔꯦ ꯃꯤꯁꯦꯡ ꯆꯥꯏ ꯏꯌꯥꯁꯤꯡꯁꯦ ꯌꯥꯝ ꯐꯅꯖꯥꯅꯤ ꯃꯕꯨꯛꯁꯨ ꯑꯗꯨꯝ ꯍꯜꯂꯤ ꯄꯤꯊꯛ ꯄꯤꯊꯛ ꯇꯧꯔ ꯑꯗꯨꯁꯦ ꯉꯁꯤꯗꯤ ꯕ꯭ꯔꯦꯛꯅꯤꯅ ꯃꯕꯣꯛꯁꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅꯅꯤ ꯃꯥꯅ ꯍꯪ ꯂꯥꯛꯏꯁꯦ ꯑꯥꯎ ꯂꯥꯛꯏ ꯑꯁꯤ ꯀꯩꯅꯣꯁꯦ ꯇꯁꯤꯡ ꯁꯥꯔꯦ ꯁꯥꯔꯦ ꯏꯃꯥ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯈ꯭ꯔꯖꯥꯠꯅꯤ Hello, Emily Carmen. I tell you, ꯇꯟꯕ ꯌꯥꯎꯋꯦ ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯧꯗꯣꯏ ꯏꯃꯥ ꯄꯨꯡ 3 ꯍꯦꯜꯂꯕꯅꯦ ꯍꯧꯖꯤꯛꯁꯦ ꯍꯤꯗꯥꯛꯇꯨꯗ ꯍꯧꯗꯣꯏꯁꯤꯅꯦ ꯑꯃꯨꯛ ꯆꯣꯡꯉꯛꯇꯣꯏꯕ ꯆꯣꯡꯕꯗ ꯋꯥꯏꯗꯅ ꯂꯣꯏ ꯋꯥꯕꯗꯣ ꯀꯣꯛꯁꯨ ꯋꯥꯏ ꯏꯁꯥꯁꯨ ꯋꯥꯏ ꯋꯥꯕꯗꯣ ꯑꯗꯨ ꯍꯤꯗꯥꯛ ꯆꯥꯁꯟꯁꯤꯀꯣ ꯏꯃꯥ ꯈꯨꯌꯦꯡꯁꯦ ꯀꯩꯅꯣꯝ ꯇꯧꯗꯧ ꯃꯥꯜꯂꯤꯗ ꯃꯥꯁꯦ ꯌꯥꯗꯧ ꯃꯥꯜꯂꯦ ꯌꯦꯡꯉꯁꯤ ꯃꯇꯦꯛ ꯈꯔ ꯄꯦꯀꯦꯠ ꯆꯥꯊꯣꯛꯁꯤꯀꯣ ꯏꯃꯥ Talk ꯆꯥꯊꯣꯛꯁꯤ I tell you, I tell you, ꯆꯤꯟꯗ ꯊꯤꯒꯅꯨ ꯀꯔꯤꯅꯣ I don't get tea by I do. ꯕ꯭ꯔꯁꯀ ꯇꯧꯊꯣꯛꯀꯗꯕꯅꯤ ꯃꯃꯥꯡꯁꯦ ꯏꯒꯤ ꯚꯤꯗꯤꯑꯣ ꯈꯔ ꯊꯦꯡꯅꯩꯌꯦꯕ You are. I know how ꯃꯨꯅꯕꯣꯛꯁꯦ ꯁꯥꯎꯔꯁꯨ ꯃꯆꯤꯟ ꯊꯤꯕ ꯃꯆꯦꯠ ꯑꯝꯇ ꯉꯥꯡꯊꯖꯥꯠꯅꯤ ꯗꯨꯀꯥꯟꯗ Nada, amane. Nada, comando. ꯑꯩꯈꯣꯏ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯍꯥꯟꯋꯥꯏ ꯌꯥꯝ ꯁꯥꯎꯔꯤꯉꯩꯗꯁꯨ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔ ꯌꯦꯡꯍꯟꯕꯒꯤ ꯚꯤꯗꯤꯑꯣ ꯍꯦꯛ ꯍꯦꯛ ꯅꯝꯃꯦꯕ ꯑꯗꯨꯗ ꯌꯥꯝ ꯁꯥꯎꯕꯗ ꯃꯆꯤꯟ ꯃꯆꯦꯠ ꯑꯝꯇ ꯊꯤꯗꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯑꯩ ꯉꯁꯤꯁꯦ ꯅꯨꯡꯁꯤꯗꯅꯅꯦ ꯈꯔ I tell you. Hi, I tell you, ꯏꯃꯥꯗ ꯍꯥꯏꯒꯅꯣ ꯏꯃꯥ ꯏꯃꯥ ꯍꯥꯏꯒꯅꯣ ꯃꯆꯤꯟ ꯊꯤꯒꯅꯨ ꯍꯥꯏꯕ ꯊꯤꯕꯗꯣ ꯍꯩꯗꯦ ꯍꯦ ꯌꯥꯗꯦ ꯊꯤꯕ ꯌꯥꯗꯦ ꯑꯗꯒꯤ ꯇ꯭ꯔꯥꯏꯄꯣꯠꯁꯨ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯈꯨꯠꯅ ꯑꯗꯨꯝ ꯄꯥꯏꯌꯦ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯃꯤ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝ ꯇꯧꯕ ꯇꯥꯔꯒꯗꯤ ꯄꯣꯁ ꯇꯧꯔꯒ ꯑꯗꯨꯝ ꯊꯝꯃꯤꯅꯦꯕ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯃꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯏꯁꯧ ꯌꯥꯝ ꯂꯥꯡꯕ ꯑꯗꯒꯤ ꯉꯥꯡꯅ ꯁꯥꯟꯅ ꯌꯥꯗꯕꯒꯤ ꯌꯥꯝ ꯋꯥꯕ ꯅꯨꯃꯤꯠ ꯑꯣꯏꯌꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯒꯨꯗ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨꯀꯣ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯤ ꯍꯥꯏꯁꯦ ꯁꯥꯎꯅꯤꯡꯕꯁꯨ ꯌꯥꯎꯔꯛꯏꯗꯅ ꯑꯗꯨꯕꯨ ꯁꯥꯎꯖꯗ꯭ꯔꯕꯅꯤꯀꯣ ꯑꯩꯈꯣꯏ ꯑꯒꯨ ꯍꯣꯏꯁꯦ ꯃꯕꯨꯛ ꯌꯥꯝ ꯇꯞꯄꯅꯤꯅ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯅꯪ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯑꯗꯩ ꯆꯠꯂꯒꯦꯔꯣ ꯍꯥꯏ ꯆꯠꯂꯁꯤꯗ ꯍꯥꯏꯌꯦꯗꯣ ꯀꯥꯎꯋꯦ ꯁꯤ ꯍꯥꯏꯌꯦ ꯏꯃꯥ ꯀꯥꯎ ꯃꯥꯅꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯆꯠꯂꯣ ꯌꯥꯅꯤ ꯀꯅꯥꯅꯣ ꯂꯩ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯗꯦꯗ ꯑꯩ ꯈꯪꯗꯦ ꯀꯥꯟꯗ ꯏꯃꯥ ꯃꯣꯇꯦꯁꯣꯔꯤ ꯑꯩ ꯆꯠꯂꯒꯦ ꯂꯥꯛꯑꯣ ꯍꯥꯏ ꯍꯥꯎꯏ ꯆꯠꯇꯣꯛꯀꯦ ꯀꯩꯗꯧꯔꯒꯦꯅꯦ ꯑꯁ ꯂꯣꯏ ꯐꯅꯦꯛ ꯂꯣꯏ ꯀꯩꯆꯧꯗꯦ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯆꯤꯟ ꯊꯤꯒꯅꯨ ꯐꯅꯦꯛꯇꯨ ꯁꯥꯏꯗꯒꯅꯨ ꯊꯤꯁꯤꯗꯤ ꯀꯩꯗꯧꯔꯦ ꯊꯤꯒꯅꯨ ꯍꯥꯏꯕꯗꯣ ꯊꯤꯔꯦ ꯉꯁꯥꯏ ꯊꯤꯔꯛꯏꯗꯤ ꯑꯗꯨ ꯊꯤꯒꯅꯨ ꯍꯥꯏꯕ ꯄꯨꯡ 3ꯗ ꯍꯧꯒꯠꯄ꯭ꯔꯣ ꯇꯨꯝꯃꯁꯦ ꯍꯥꯏꯕꯅꯤ ꯇꯨꯝ ꯍꯧꯒꯠꯇ ꯉꯥꯏꯗꯨꯗꯤ ꯇꯨꯝꯃꯒꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯇꯨꯝꯃꯕꯅꯤ ꯍꯦ ꯑꯩꯊꯦ ꯑꯊ ꯀꯔꯤꯅꯣ ꯀꯧꯔꯤꯕ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯀꯥꯎꯔꯤꯗꯣ ꯁꯤ ꯂꯥꯛꯑꯣ ꯃꯤ ꯀꯩꯅꯣꯅꯤ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯕ꯭ꯔꯁ ꯁꯦꯡꯗꯣꯛꯁꯦ ꯃꯥꯏ ꯇꯥꯊꯣꯛꯁꯦ ꯇꯟꯒ ꯑꯩꯅ ꯆꯥꯊꯣꯛꯁꯦ ꯁꯦꯡꯉꯤꯁꯤꯗꯤ ꯈꯪꯕ꯭ꯔ ꯅꯪ ꯁꯦꯡꯗꯦ ꯁꯦꯡꯗꯕ꯭ꯔꯥ ꯁꯦꯡꯗꯦꯅꯦ ꯁꯦꯡꯗꯦ ꯍꯥꯏꯕꯅꯤ ꯑꯩ ꯑꯣ ꯆꯠꯂꯒꯦ ꯍꯧꯖꯤꯛ ꯇꯨꯝꯃꯒꯦ ꯁꯦꯡꯉꯣ ꯑꯗꯨꯅ ꯑꯩ ꯂꯥꯛꯑꯦ ꯇꯨꯝꯃꯒꯦ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯁꯤ ꯑꯣꯏꯔꯦ ꯍꯨꯟꯗꯣꯛꯈ꯭ꯔꯒꯦ ꯍꯨꯟꯗꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯕ꯭ꯔꯁꯁꯨ ꯁꯦꯡꯗꯣꯛꯑꯣ ꯍꯥꯏꯕ ꯑꯗꯨ ꯇꯜꯂꯦ ꯃꯅꯝ ꯅꯝꯊꯤ ꯍꯥꯏꯕ ꯁꯣꯔ ꯃꯅꯝ ꯅꯝꯊꯤꯕ ꯕ꯭ꯔꯁ ꯅꯝꯊꯤꯗꯦ ꯁꯦꯡꯗꯣꯛꯑꯣꯕ ꯑꯩ ꯁꯨꯡꯅꯝ ꯅꯝꯊꯤꯗꯕꯅꯦ ꯕ꯭ꯔꯁꯁꯦ ꯊꯤꯜꯂꯣ ꯑꯗꯨꯒ ꯀꯩꯀꯩ ꯆꯥꯊꯣꯛꯑꯒ ꯇꯨꯝꯁꯦꯕ ꯑꯩ ꯆꯥꯔꯒꯦ ꯄꯤꯌꯥꯕꯅꯦ ꯑꯩꯗꯤ ꯌꯥꯗ ꯊꯤꯜꯂꯣ ꯌꯥꯗ ꯊꯤꯜꯂꯣ ꯍꯨꯟꯗꯣꯛꯈ꯭ꯔꯦ ꯌꯥꯗ ꯀꯃꯥꯏꯅ ꯊꯤꯜꯂꯣ ꯌꯥꯗ ꯁꯤ ꯈꯨꯠꯇꯣ ꯁꯣꯛꯀꯅꯤ ꯃꯤ ꯁꯣꯛꯑꯦ ꯀꯩꯗꯧꯒꯦ ꯑꯩ ꯊꯤꯟꯕꯤꯔꯛꯀꯦ ꯁꯦ ꯑꯗꯨꯗꯤ ꯌꯥꯗ ꯊꯤꯜꯂꯔꯣꯏ ꯇꯥꯔꯦ ꯑꯥꯒꯗꯣ ꯍꯥꯒꯗꯦ ꯍꯥꯏꯕꯅꯤ ꯍꯣꯠꯀꯤ ꯁꯤ ꯕ꯭ꯔꯁ ꯇꯧ ꯁꯦ ꯍꯣꯠꯂꯣ ꯁꯤꯗ ꯕ꯭ꯔꯁ ꯇꯧ ꯌꯥꯗ ꯌꯥꯗ ꯈꯨꯠꯇꯣ ꯁꯣꯛꯀꯅꯤ ꯑꯗꯨ ꯑꯣꯏꯔꯦ ꯆꯠꯇꯕꯒꯤ ꯍꯥꯏ ꯃꯃꯤꯠꯇ ꯕ꯭ꯔꯁ ꯇꯧꯊꯣꯛꯑꯣ ꯐꯔꯤꯗꯨꯅ ꯕ꯭ꯔꯁꯁꯦ ꯇꯧꯊꯣꯛꯑꯣ ꯅꯪ ꯑꯣꯏꯔꯦ ꯃꯥꯅꯦ ꯑꯗꯨꯗꯤ ꯍꯥꯠꯂꯒꯦꯀꯣ ꯁꯤ ꯕ꯭ꯔꯁꯁꯦ ꯇꯧꯊꯣꯛꯑꯣ ꯍꯥꯠꯂꯣ ꯍꯥꯟꯅ ꯌꯥꯔꯦ ꯍꯥꯏ ꯌꯥꯔꯦ ꯕ꯭ꯔꯁꯁꯦ ꯇꯨꯝꯃꯒꯦ ꯇꯧꯊꯣꯛꯑꯣ ꯕ꯭ꯔꯁꯁꯦ ꯁꯤꯗꯤ ꯌꯥꯗ ꯕ꯭ꯔꯁ ꯍꯥꯟꯅ ꯇꯧꯊꯣꯛꯑꯣ ꯑꯗꯨꯒ ꯐꯃꯨꯡ ꯆꯪꯉꯁꯤ ꯆꯪꯉꯒ ꯄꯤꯌꯣ ꯁꯤ ꯕ꯭ꯔꯁꯁꯦ ꯇꯧꯊꯣꯛꯑꯣ ꯀꯗꯥꯏꯅꯣ ꯌꯥꯗ ꯊꯤꯜꯂꯣ ꯌꯥꯗꯣ ꯀꯗꯥꯏꯅꯣ ꯂꯪꯊꯣꯛꯅꯕ ꯅꯠꯇꯦ ꯕ꯭ꯔꯁꯁꯦ ꯅꯠꯇꯦ ꯑꯩꯁꯨ ꯌꯥꯗ ꯊꯤꯜꯂꯣ ꯅꯠꯇꯕꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯥ ꯑꯩ ꯇꯨꯝꯃꯒꯦ ꯁꯤ ꯕ꯭ꯔꯁꯁꯦ ꯇꯧ ꯌꯥꯔꯦ ꯄꯤꯔꯣ ꯌꯥꯗ ꯊꯤꯜꯂꯣ
그래 너. 야다. 안 빠져 그래. 야, 또 먹을 거. 지금 또 브레스 또. 시피로. 이, 또 그렇게. 야, 브레스 부가랑 또 너게 야다 til로. 또, 또, 이거 봐. 폼도 너 있다 이래지. 아이 그러게. 아직 나 이거 얼마나. 또 게하러 돼. 아, 또 먹게요. 브레스 또 라이라. 빨리. 하. 또 얼마도 돼. 밥 먹든 뭐. 한번 해라. Bố à? 어? cái ai nó làm được Kiếm 2 tiền này. cái ai vừa đi Kiếm 2 tiền. cái gái đấy thâu rồi nữa. đó là không chỉ là Đâu rồi bà? Ngoài bà. Đúng rồi. Ủa sao nó mất rồi? Ê, bụng gì? Nó này hả? Đi vào đi câu một chuyện rồi. Thôi, thôi, thôi. Thôi, thôi. cho hay là sự tình Đã sang cái này làm gì? 나 많이 온다 새끼. 아, 작찬다 작찬다. 아유. Bố breast đâu thua? cho cái biểu hao bên này Đâu rồi? cho cái biểu Breast đâu rồi? thế cho cái Breast 하나 đâu thua? vậy cái 뭐라 biểu Nó đây là từ chế biểu ya rồi 야, til로 야. 야, 나 nó về 초월 번은 눈남 뒤져 브레스 또 알바. cái này nó không nghe bảo 제 두바이. breast đâu thua không có bố? gì gì đi 헛게 브레스. 브레스 또 헛게. thế 아이 하가자 Breast đâu 헛게. thua? 아이 하가자 헛게 봐. không ra là đi cầm đồ này không đi Mà nào? ý mà bị nó ngay ấy lại tụi mình 찐도 튀겨. ấy lại thì một cái thực thực này là ăn được hai bên 브레스 là 또 예시. năng gì nó chỉ ra đi 제 브레스 또 Breast 도도. đâu thua? đưa đưa tao 에이 til로 기시. 야, 저. Dạ ra thua. 레이나 때. 응 야. 야야야 알았어요 응. 야야 뭐 어서. 좀 마다이 있잖아. 잘했어 마다이 와리. 응 야, 싸는 때. hơi nhảy 못하죠. 못하. Dạ bố sang thua là bên này mà thật thua là bên này. chỉ là Breast đâu thua bố à? nó này rồi 야, thì 선생님. các mày sẽ thấy bà Đâu rồi bà? 이거 튼. mặc qua thì cái thu gà các mày phải thấy 제 무부터 또. 야. 무부터 또. 심해 도니, 심해 Cái 도니. gì đấy bố à? 이게 또 이게 또 그래 아이 미워온다 하셨는데 이거. 그래 아이고 뭐부터 또. 이거 그냥 해줘 그래 엄마 또니 뭔가 이제 람냠 헬리 딸리다. 별이 보니까 이거네 나는 해봐나 떠오고 나고도. 너도 이쁘게로 이게 꼭 투가게 해봐나 많이 놔두다 어 해절래용도. 하이 하이 아니 야 그 파닉처럼 쏠리다. 그렇죠 별로이 그러니까 나 이게 봐. 가나지 해봐니 두개 해줘가는 의심다. 또 먹이 나오잖아 그이 더보이 ตุ้대. ตุ้머리가 사이는 하면 ตุ้대 누가. 똥기 해봐니 밥 모두. 야 파마를 달리 왜 하도 어디 파니다 Bố, 아우 제 무부터 또 진짜 말거노. bố bố đâu thua? 잘한다 말거노. 빨갛거노 해봐. 빨갛거노 해봐. 빨갛거노 Chín 해봐. 하나 tiền rồi, tôi có lắc kìa. 키 빨갛거노 해봐. Bố bay cái nó. 에나 좀 야래 야브라 나 우찌치도 빨리 좀 해도 이까리 이노. 누가 이까리 누가 나는 이노. 해도 나는 해 아. 에나 하면 띠 누가 이노 봐. 푸드게 그이 부대노. 하도게 나랑 뭐해 나가 아테 살래다 에 도저 마치는 거 땡토 오시. 브레스 거기에 놨더니 침대에 좀. 돌래 저 이거 가만 콧돌랑 거라 해봐. 이거 어디 이거 가지 빠진다 lão 그이 도 왜라 뜨는 라오. lại vậy là lão hai bên 그이 도 왜라 뜨는. ấy cái là cái là 무음도 또 뭐진. 너 깔리게. 깔리게. ra bên đó 난 로는 틀라오시. 마야지 브레스 오시 이신 거 도야 그래도 또 레모 코좀 나. 나올리 잘라. có ai ra cho mình đây 님 레이브나. ra cho mình 야, 뭐긴 해. 그래. thì cuối cùng nó sẽ đây 마네 시 부부진도 부부땡 차이가지 다 누가 펑탕 준비하게. mà 진짜 부부땡 잡았다.
찐제 부부들 레이키퍼 야리 똑같아. 아두 콜 두가자이도 아두도 남마이도 진짜래. 아이나. 아두 파브라 아이. 야 너가지잖아. 너 아미 월틴 실라가 이거 마이노 아이 잘하게. 시부시도 부부도 빠이노 뭐 이신거 해도거니 거리 또 아 차이나 혼자. 해설로 나사 해설하네 해봐 야래 혼자. 해라오. 나사 해설하니 뭐 시들 라이지. 그래도 신기다 타고 신기다 타고 신기다 타고 인데메 신타고 해봐도 인데메 신타고 해봐 앙. 진도 꼴게 나타 야오래 야다 진도 진 꼴게 나타 가야래 야다 이신가. 아? 신기 더 뜯어라 이슈도 시계다. 까다나. 신하는 다 잘라. 이누 씹어도 신기 타고 하나 저기. 나면 헬리다 뭐 갈래 이제 헤르바리. 나 코테게 나 하이도 아이나 아주다 하이도나. 이신게 라마 미군 해전이 나 사다 해전제 저 거리 이노바 아이나 하절라바니. 아두 거리 해전리노바 나 타오레브라. 타오레브라. 아이 티르바지 까브라. 티거나 보다 티르지 나 하이 이신게 라미 이신게 라마 해독노 좀 떠오해봐 푸드께서 보냐. 푸부도 이신게 라 이건도 푸 이신게 라마 해도 시간 도비더리게 ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯪꯒꯨꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯃꯗꯤ ꯊꯥꯒꯠꯄꯤꯔꯅꯨ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯗꯨꯁꯨ ꯑꯩꯅ ꯅꯨꯡꯁꯤꯌꯦꯅ ꯁꯨꯝ ꯊꯥꯒꯠꯄꯤꯔꯤꯅꯤ ꯃꯁꯨꯅ ꯋꯥꯖꯔꯁꯨ 투데카이나. 투데카만. 아, 잠깐만. 또 학교에 하더라. 좀 헬리바 아람 사이트다 아람 사람 뭐 마네. 하토케. 이 하토케. 이거 잡만 마리. 또 아, 이 해. 나 그거 좀 볼라 먹은 아, 야, 또 게. 에마. 아이 시래. 앙. 아부아 히다 짜도 뭐야 돼봐 하와네. 히다 짜도 뭐야 돼도 짜네 해봐 하와네. 하와 두. 아, 따라 그라. 마 팜. 남들아 똥노 군지 그거 야 똥노 나나 하이나 드디. ꯑꯩꯈꯣꯏ ꯃꯥꯁꯦ ꯗꯣꯛꯇꯔꯁꯨ ꯆꯦꯛꯑꯞ ꯇꯣꯏꯅ ꯇꯣꯏꯅ ꯆꯠꯆꯩ ꯑꯗꯨꯒ ꯍꯤꯗꯥꯛꯁꯨ ꯑꯌꯨꯛ ꯆꯥꯒꯗꯕ ꯑꯩ ꯇꯨꯝꯃꯦ ꯅꯨꯡꯗꯥꯡ ꯍꯦꯛꯇ. ꯆꯥꯒꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯆꯤꯛꯊꯔꯦ. ꯄꯤꯖꯔꯤꯅꯤ 직설로 내야 되거니 ꯑꯗꯨꯒ ꯁꯨꯝ ꯇꯧꯋꯦ 야야 또만. 나 자카도. 자카만 자카스네 파나코이. 두니 아보고 소이드나 푸드 파이나. 두니 아보고 해포비를 로이 나와 자르시. kaino sibu chikaino ne itude mokuto tude ina hai ai jalage ya bo ya ti panu paine ya di mokuto tude achira no mai to no ꯍꯣꯏ kena ara mani ni kaino 이런 것도 맞네. 터지 그러면 터지 됐다리. 이거 왜 아래? 아이템에 아이번에 딱하면 딱해도 아마 너무 이해가 있지. 아프지 않다 사는데 달리 왜? 아프지 않아 그 자든 하러 사는데 봐야지. 하러 오면 자도 자로 달리 왜? 야로 자도지 이렇게라. cái bộ này nó cây sao nhỉ cây quý nổ à hello tự nhiên 하이로 해 달리 까지. cái gì hello chứ nó 아야. 그러면 시다 가이는 해 달리 좋으면 사월이. ꯉꯁꯤꯗꯤ ꯑꯒꯨꯁꯦ ꯌꯥꯝ ꯋꯥꯖꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯥꯏꯗꯒꯤ ꯍꯧꯒꯠꯂꯛꯄꯗꯕꯨꯗꯤ ꯀꯩꯅꯣꯝꯃ ꯇꯧꯏ ꯁꯥꯎꯔꯗꯅ ꯎꯪꯉꯗꯅ ꯂꯩꯌꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅꯃꯛ ꯇꯧꯔꯝꯒꯅꯤꯗꯤ ꯑꯩꯁꯨ ꯈꯪꯗꯕ ꯑꯩꯁꯨ ꯑꯇꯩ ꯊꯕꯛ ꯀꯩꯀꯥ ꯈꯔ ꯇꯧꯔꯨꯔꯦ ꯐꯤꯔꯣꯟꯒ ꯈꯔ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯇꯅ ꯇꯧꯔꯨꯔꯦ ꯑꯗꯨꯅ ꯏꯟꯊꯣꯛꯅ ꯋꯥꯅ ꯂꯩꯔꯝꯃꯦ ꯑꯩꯒꯤ ꯑꯒꯨꯁꯦ ꯑꯁ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯂꯧꯖꯔꯔꯣꯏꯒꯦ ꯃꯊꯪ ꯏꯃꯥꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯑꯣꯏꯅ ꯂꯧꯔꯛꯑꯒꯦ ꯏꯃꯥꯁꯦ ꯃꯁꯥ ꯁꯣꯛꯆꯤꯜꯂꯛꯇꯅꯕ ꯍꯦꯟꯖꯤꯜꯂꯛꯇꯅꯕ ꯈꯤꯇꯪ ꯆꯥꯈꯤꯅꯕ ꯍꯣꯠꯅꯕꯁꯤꯗꯁꯨ ꯑꯗꯨꯝ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯔꯤꯅꯤ ꯑꯍꯜ ꯂꯃꯟ ꯁꯦꯕꯥ ꯇꯧꯕꯁꯤꯗꯤ ꯈꯥꯡ ꯀꯟꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ
ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯏ ꯃꯁꯨꯁꯤꯡꯁꯤꯗꯤ ꯑꯈꯥꯡ ꯌꯥꯝ ꯀꯜꯂꯤ ꯑꯩꯅ ꯏꯁꯣꯔꯗ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯈꯤꯇꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯌꯨꯅ ꯊꯧꯅꯤꯖꯕꯁꯦ ꯑꯩꯒꯤ ꯍꯥꯏꯗꯤ ꯚꯛꯇꯤꯁꯦ ꯑꯩ ꯋꯥꯠꯂ ꯃꯥꯜꯂꯦ ꯏꯁꯣꯔꯅ ꯇꯥꯕꯤꯗ꯭ꯔꯤ ꯑꯗꯨꯗ ꯑꯩꯗꯣ ꯁꯤꯗ ꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏ ꯃꯥꯒꯤ ꯆꯥꯕ ꯊꯛꯄꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯤ ꯑꯩ ꯍꯥꯞꯆꯗ꯭ꯔꯦ ꯁ꯭ꯀꯥꯒꯁꯦ ꯁꯪꯒꯣꯝ ꯑꯣꯠꯊꯣꯛꯄꯒꯤ ꯄꯨꯡꯆꯥꯏꯅꯤ ꯇꯟ ꯑꯗꯒꯤ ꯂꯐꯣꯏꯒꯁꯦ ꯂꯪꯊꯣꯛꯄꯒꯤ ꯃꯌꯥꯝ ꯑꯃ ꯆꯥꯏꯔꯒ ꯂꯩꯔꯝꯃꯦ ꯃꯗꯨꯃꯗꯤ ꯑꯩ ꯍꯥꯞꯆꯗ꯭ꯔꯦ ꯅꯪꯗꯕ꯭ꯔꯣ ꯀꯩ ꯆꯥꯔꯒꯦ ꯄꯨꯔꯛꯑꯒꯦ ꯆꯥꯅꯕ ꯀꯩꯀꯩ ꯍꯣꯏ ꯄꯤꯔꯣ ꯆꯥꯔꯒꯦ ꯀꯩꯀꯩ ꯆꯥꯅꯤ ꯑꯍꯥꯎꯕ ꯂꯐꯣꯏ ꯆꯥꯗ꯭ꯔꯥ ꯃꯕꯣꯛꯅ ꯆꯥꯏꯔꯝꯕ ꯑꯣꯠꯊꯣꯛꯄ ꯑꯗꯒꯤ ꯃꯌꯥꯝ ꯂꯣꯏꯁꯟꯖꯔꯝꯃꯤꯁꯦ ꯆꯥꯏ ꯏꯌꯥꯁꯤꯡꯁꯦ ꯌꯥꯝ ꯐꯅꯖꯥꯠꯅꯤ ꯃꯕꯣꯛꯁꯤꯁꯨ ꯑꯗꯨꯝ ꯍꯜꯂꯤ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯤꯗꯤ ꯊꯦꯡꯅꯁꯨ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯉꯥꯡꯅ ꯁꯥꯟꯅꯕꯁꯨ ꯌꯥꯗ꯭ꯔꯕ ꯑꯗꯨ ꯃꯁꯨ ꯑꯒꯨꯁꯦ ꯉꯁꯤꯗꯤ ꯀꯌꯥ ꯋꯥꯖꯔꯦ ꯑꯗꯣ ꯋꯥꯔꯁꯨ ꯋꯥꯅ ꯊꯦꯝꯗꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯤꯔꯝꯃꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯗ ꯌꯥꯗꯕꯅꯤꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯕꯤꯔꯝꯃꯦ ꯀꯥꯒꯁꯦ ꯂꯣꯏ ꯋꯥꯏ ꯇꯩꯔꯝꯃꯤꯅꯦ ꯃꯁꯨ ꯅꯨꯄꯥꯁꯤꯅ ꯏꯃꯥꯅ ꯇꯟ ꯂꯪꯊꯣꯛꯏ ꯂꯐꯣꯏ ꯂꯪꯊꯣꯛꯏ ꯑꯗꯒꯤ ꯁꯪꯒꯣꯝꯒꯁꯦ ꯍꯩꯗꯣꯛꯄ ꯂꯪꯊꯣꯛꯄ ꯇꯧꯕꯁꯤꯗ ꯑꯁ ꯈꯪꯗꯦꯗ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯇꯧꯔꯤꯁꯦ ꯏꯃꯥꯁꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ